Okay, good morning my dear students. Mamangi class ta Nipan Subalata Nausum Amatadagi Hariba Mang Toy Taimagi Paraja page number 32 Pawata Pulodre page number 31 gi Ahanba sentence tagi Paba Hobudava Aduna Muna Taziko Muna Taze Aduna mapan thongi waiba mitki kumaida makhoi gi sanskriti amadi sabyatia da manadaba khenaba kaya leijarabasu leifam tonganjarabasu saukhalaba americana lapkhraba britain ga thamoidadi thainadagi hauna amata waina adum lakliyaba ko magi matamgi matung ina leibam salaktabadagi ko yum mas pomina ba masin manau jingje yum hongtona gi ba lamna rakwa gi matung ina magi apamba sinjak phije saksa wangang sangang darama loina ba khenar jarapani khenar patar ga ju ko manung da khijaluba manung da yang patar ga di khena ba ama phaba leite sama nei haiba du bune ba ko huje britain ga america ga je adugumna khoigi manipur da lai ba singmi sing amadi tami sing masijo amatani sama nei khena ba kaisu leite sim da gi hawra khiba ngaktani matam gi matung ina tampak da khunda laita dana tampak da mi sing je leiba hawraga singmi tami Kaido Kibani, Adobo Simi Tami Haidana Tongan Bamanate, Kana Bama Talate, and Koi Amatani, Samana Habadubani Koka Vishna Haidija. My gay Kayadagi Sian Shillapa Asau Apisaki Ishin Isiel Kibina Pulaga Sangjona Idraba Samudragi Ipa Asi Wakibagum Manipur Tampaki Sharukta Lairiba Khwaina mitai hairaga khangnariba kangbu asigi sabyatia siso tongan ba jukta tongan ba kangluki tongan ba sanskriti gi laithiat laisan kaya amasu yanki dabanate haibasi ayabana khangnarba wafam naba amuka parke sentence kitang sange maikai kaya dagi siansilla pa asau apisaki ising isial khibekna pullaga sangjau naidraba samudragi ipa asi waikibagum manipur tampaki sarukta lairiba khwaina mitai hairaga khangnariba kangbu asigi sabyatia siso tongan ba jukta tongan ba kangluki tongan ba sanskriti gi laithiat laisat kaya amasu yankidaba nate haibasi ayambana khangnarba wafam naba haibadi khoigi kainostaida mafam kayadagi wangaba sawrba singjau amadi phajarba phura dalan tampa kayaba ma phawraga turial jina thena khoina sele haiba turial staida sele ba ising jingje samudragi ipak ta loina bakta khiyaba adugumna khoigi tampak staida lairiba maitai jingje jo hana khoigi sing da lairamiba singi culture singi sanabi jingje loi salambado matamgi matungina haibadi hauji turial jina makal makha kaya marungi wanglaba singdol dagi singjau dagi hauraga mana khoigi phajaraba samudra haibadi phajaraba phura dalan phajaraba mafam mongchong kaya marum amajingje mara loimba phawdana laga samudra da tingibado adugumna khoigi matamgi khongloi matamgi khongsat matungina khoigi chawkhatpaneba aduna matamgi matungina awan bahongba nairai pagi matungina Masagi khoigi matam dugi isialna matam dugi matungina magi sialaiba isial duna lairu ba torban dai jairam ba thengnaram do adugumna khoigi sabyatia khoigi sanabi dharma jijo matam gi matungina awan ba ahongba lakhibadagi ngasigi khenaba jingje wairakhibani adubu hauraphamdi sapmanai amatani haibadubane ba mana hainingije Madugi manungda nongpok thangba maigaidagi haijin khiba
ꯂꯩꯁꯟꯒꯤ ꯃꯅꯨꯡꯗ ꯕꯔꯃꯤꯁ, ꯁꯥꯟ, ꯆꯥꯏꯅꯤꯁ, ꯇꯥꯏꯅ ꯆꯤꯡꯕ ꯈꯔꯁꯤꯒꯤ ꯃꯃꯤꯡ ꯄꯟꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯀꯔꯝꯕ ꯂꯝꯁꯤꯡ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯕꯔꯃꯤꯁꯤꯡ, ꯁꯥꯟꯁꯤꯡ, ꯆꯥꯏꯅꯤꯁꯁꯤꯡ, ꯇꯥꯏꯅ ꯆꯤꯡꯕ ꯀꯣ ꯈꯔꯁꯤ ꯃꯃꯤꯡ ꯄꯟꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯩꯌꯦꯕ ꯇꯥꯃꯤꯒꯤ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯍꯥꯏꯈ꯭ꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯅꯧꯕ ꯃꯄꯥꯟ ꯃꯍꯨ ꯆꯣꯡꯈꯤꯗꯕꯁꯨ ꯅꯠꯇꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯇꯥꯃꯤꯒꯤ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯍꯥꯏꯈ꯭ꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯅꯧꯕ ꯃꯄꯥꯟ ꯃꯍꯨ ꯆꯣꯡꯈꯤꯗꯕꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯅꯠꯇ꯭ꯔꯥ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯦ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯅꯠꯇ꯭ꯔꯥ ꯃꯔꯥꯗꯒꯤ ꯁꯟꯗꯣꯛꯄ ꯃꯎꯗꯒꯤ ꯁꯟꯗꯣꯛꯄ ꯃꯅꯥꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠꯇꯒꯤ ꯃꯔꯨꯗꯒꯤ ꯁꯟꯗꯣꯛꯄ ꯃꯈꯜ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇꯩꯗ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯃꯥꯖꯇꯩꯗ ꯂꯩꯔꯤꯕ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯈꯦꯠꯅꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯛꯈꯤꯕ ꯑꯑꯣꯟꯕ ꯑꯍꯣꯡꯕꯅꯤ ꯁꯤꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯤꯟꯈꯤꯕ ꯂꯩꯁꯟꯒꯤ ꯃꯅꯨꯡꯗ ꯕꯩꯗꯤꯛ ꯑꯃꯗꯤ ꯕꯩꯁꯅꯕ ꯙꯔꯃꯒꯤ ꯏꯊꯤꯜ ꯑꯁꯤꯅ ꯑꯃꯨꯛꯁꯨ ꯍꯦꯟꯈꯤꯕꯒꯨꯝ ꯇꯧꯔꯤꯑꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛꯂꯣꯝ ꯊꯪꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤꯅ ꯑꯃꯨꯛ ꯀꯔꯤ ꯁꯟꯗꯣꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯩꯗꯤꯛ ꯑꯃꯁꯨꯡ ꯕꯩꯁꯅꯕ ꯙꯔꯃꯁꯦ ꯑꯃꯨꯛ ꯁꯟꯗꯣꯔꯛꯑꯦꯅ ꯑꯃꯨꯛ ꯍꯥꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤꯀꯣ नेक्स्ट क्वेश्चन द करी नेक्स्ट पैराग्राफ तो यंगजे करी अमु हाइरुरानी संफाबिना होंगलबा सनागी नाचोम नायिन्ना को ताउरबा जुग असिदा मतम अमददी खोगी साबी सानौगी पामजख्रबा नापगी लैतियंगता वैजरमलबा लम्फेन पाटकी कोंबिरै उरिरै इंगेलै तंखेलै सिगोंलै पेथुकलै लैहाव नागेश्वर केतुकी चिनी चंपाना ngasi ningba kaibagi maisana leimai thakta kienduna awa maisa khangbagum leipa miyamna matam amada pamjakhraba ariba singtamgi lisat sajat phije chaksa lining laisol kayasu Vaishnab amadi isai bhakta singgi mamangda Kongol takpagum takrabani haibadi khoigi matam amada leiramba ko khoigi matam amada leiramba khoigi kainwasing sanabi ko matam amada leiramba khoigi ariba sanabi jeng ariba sanskriti ariba lonsat wangang sangang phije saksa khudimak singdo haujikti loinanaba khongre aduna matamgi matungina खोगी साउखलपजिगी सिविलाइजेशन इवोल्यूशन जिगी मतुंगिना खोगी लैरामीबा हाइबदी हाना ममांगैदा सनरंबा फिजिया चक्सा वांगांग सांगांग संस्कृति लोइनबसिंगदो होंग्रे मतंगी मतुंगिना खोगी अवोनबा अहोंबजे मसिजिना पिक थानग्रे मसिजिबुनिको माना हाइरिजे मखोई अदुगी ममांगदा मांगखिबा याबा अरिबा कयासु मांगख्रबनी अदुगा मांगबा मक्ति याखिद्रदुना लैहौरबा कया अमसु मदुगी मसुदी फना संखोना संजिलुरबा ngaktaneaba ko hairiba matamjigi sanabijina maramoiduna mamangagi ariba sanabi kayama mangba yabaje mangre loimutpa yabaje mukhre mamangagi matamda sisi tawrami haidana hauji hauraiba tungi angangjing tungi nahajing staida hairuba matamda wari oina thoaba ko moida kaisu khangdraba kaisu udraba oina thoeba aduga loina na amuksu khoigi
mang ya ba kaya amna mangre adagi mang ba yadrana lehoriba khara du ju khoi gi phi stai da khoi na sangning ba machu sangjalaga phi du gi machu manghan bagumna hana gi lejarami ba ari ba culture sanabi mawo ma tawjing do madu loina ba mangre ba madu loina ba mangre aduna hawjik leiriba sanabi je masidi khoi gi hana gi woira ba khoi gi hanagi wairaba khoigi hanagi laijarama ba khoigi hanagi laijarama ba khoigi sanabi jindo hanagi laijarama ba khoigi sanabi jindo loina ba mangre madugi sanabi jindo loina ba mangre duna khoigi anauba sanabi jina loina ba shingre haibadu bani mana haini je next Amarom-da hauziki jagana su miyoibagi phajaba ningthiba aru ahian punamakshi makhoidagi ni haina khaliba arja hairiba mi kanglup aduna Bharat ki awang nongchup thangba maigaidagi haijilaguna Bharat shinba next page number 34 da thungna sabyatiyagi ukai samjet singduna ariba sabyatya kaya maru phangna phuktoke khwatna khiduna su saukhalaba arjia sing aduna mami phawba tamdringaidagi hauna Bharat ki waina laijaramba Dravidian singi phajakraba sabyatyagi sara kharadi hanagum mapan mau phagat hobagum Bharat kidi nongpok sidaida motai sudainaba lam woinadi tauraba Manipur gi singtam animaktadasu ningsingba thoktaba makhai likraba matandagi hauna maigai kayadagi kalaba atiyasiyana wangkraba sabyatyagi nungshit nonglai kaya phujin khrabani sini kaya phujin khrabani aduna khoigi mana haining je khoigi hanagi adum samane ko khoigi arja dharma amadi khoigi Dravidian khoigi magi me am leidana ko hairiba dharma jingje ariba hana laijarama ba dharma jingje masijibu matamjigi mi jingjina magi hana laijarama ba ariba dharma jingjibu somsom pamaktabadagi ariba dharma ariba lonsa singdobo huntu amaga anauba dharma da walapagi wari me ko aduna amuktang ka yengji kainoje khoigi paragraph se habidi sentence kitang sange Amarom-da hauziki jagana su miyoibagi phajaba ningthiba aru ahian punamakshi makhoidagi ni haina khaliba arjia hairiba mi kanglup aduna Bharat ki awang nongchup thangba maigaidagi haijillaktuna Bharat sinba hauji khoina uriba phajaba saukhatba aru ahian ba ningthijaba khudimak singje arjia yandai ko khoigi arjia hariba kanglop se masidagi lakhibani masidagi leirakhibani haina launayaba gyandai ko arjia je masidagi lakhibani haina launare masidagi ko thungna sabyatyagi ukai samjet singduna ariba sabyatya kaya maru phangna phuktoke khwana khi duna su saukhalaba arjia sing aduna mami phawba tamdringaidagi hauna Bharat ki waina laijaramlaba Dravidian singi phajakraba sabyatyagi sara kharadi hanagum mapan mau phagat hobagum Bharat ki di nongpok sidaida motai sudainaba lam wainadi tauraba Manipur gi singtam animaktasu ningsingba thoktaba makhai likraba matamdagi hauna maigai kayadagi kalaba atiyasiana wangkraba sabyatyagi nungshit nonglei kaya phujin khrabane ko khogi arjs dagi hauna haibadi
आर्यजी ममांगदगी हाना लीना लेरमबा द्राविडियानजिंजे मसिजु खोगी आर्यजिंजिना चाउखले हाइदना आर्यजिंजिना लोइनाबा खुमजिनखिबा हाइबदी आर्यजिंजिना लोइनाबा महुत सिनगिबा नते बदुम द्राविडियान कांगलुपसिंजे मसिजुदम हौजि फावबा सत्तबा लेतबा नते अदुमक सटली लैरी हाइबदुबनि को हाइबदी मतंगी अवोनबा अवोंबा मतंगी साउखलकबा जिंजे साउखलकबा जिना महुत सिनबा तारगा जो खोगी हानागी अरिबा सनबी अरिबा धर्म अरिबा लोंचा सिंदो लोइना बंग मांगखिबदि नते मधु अदुम खरदि लैरी पुरा मुतपंगमदे हाइबदुबनेयाबा मधुपुना मकी मामी कया अमसु मसी मणिपुर की साबियत्यागी इसेल असिदा मामी तादबदि नतेबको हाइबदि खोइगी धर्मजी खतनतना फिजिया सक्सा वंगांग संगांग लाइनिंग लाइसोनदा वैरगा जो खोइगी हौजी हौजी अनौबा मयाम लाए हाइदना जो अनौबा जिंजे मसिना लोइनबा मुहुत सिंगिबा नते खोइगी हानागी अरिबा जिंजे मसिजुदम लैरी अरिबा जिंजे मसिजुदम सनरी हाइबदुबनेबा अदुमनादि वैरगा हलिङैदा फजरमख्रबा पामलमख्रबा मसु सांलबा सारै फिदुसु कुइरागलागा मांगवानदा सांजिनखिबा मसुना असुम सिथारक्तुना ममैदा फि अदुगी मसागी असेंबा मसुदुदा अमुक हांजिलकपगुम जगतकी साबियत्यागी इसाव कया लाखिदुनासु सारिया फादुना लैजरमलबा मणिपुर की संस्कृति की हियनदुम मदुना अनौबा यनिंग खुलहनखिबको हाइबदि अमुकसु खोइगे मतंगी सनबीना मतंगी अवोनबना अहोंगबना अहोंगबा कया पुदुना अहोंगबा कया अमा लाए लाखो तारगा जो हारिबा मतम सनबी अवोनबा अहोंगबा जिंजे मदुदुना लोइनबा महुत सिनबा याबा सिलुरगा जो खोइगे खोइना सलिबा अवोनबा अहोंगबी खोइना सलिबा सिजनरिबा अवोनबा अहोंगबा जिंजे मसीदगी खोइनगी हाना लजरमबा इपा इपुगी ओइबा सनबी जिंदो मदुदुना हियाना फजबा को मदुना हियाना मगुल लैबा हियाली हाइदना खोइगी हानागी लजरमबा अरिबा धर्मदो मदुदैदा हलक्तबसु नते हलइयेबको मसिबनिको मान हाइजे माइगै कयादगी कलबा संस्कृति की इनोट इपोंग कया लाक्तुनासु माबु नामहत्पमक्ति मंगमखिद्रबा अखोइगी असेंबा साबियत्यागी फजख्रबा मसन कया लेरमेबको हाइबदि हाबसमानेको दम अनौबा मतमदुगी फजरबनेनको फीदा वैरगा जो फजरबा खोइगी मयाम लागजु फजरीबदुदी मतम खरा खक्तंगी माना सांगिबा मसुदुना सिदराकांदा मागी हानागी असेंबा मसु लापगुमना खोइगी हौजिगी इंखलैबा नहारोल जिंजिदा माना चानिंगबा धर्म स्टेदा चलुबा तारगजु खोइगी ज्ञान तारबा मतमदा मोइना चलुरिबा तौरिबा थबकसिंजे अफबा थबक नते हाइदना हानागी मपा मपुजिना चलंबा धर्म जिंजे मसिदैदा अमु हलक्तबा सुनते हलई हाइबदुबनेबा माना हारिजे हौजिकसु को मदु पुमुत मुतखिबदी नत्रि लैबाक लैगुम खांबा कलबिनी मखों सोमबिनबा लैतबना मकालामना साचबदं फंजदबनेबको हाइबदी हारिबा ममांगी चनबी जिंजे पुरा मुतखिबा पुमुखिबा नत्रियबा सोमाबु सेनबिनबा योखपिनबा लैतबदगी सोम लोसेंदना लैखिबनेबा लैखिबनी अदुबा हयंग मागी मतमदुना लाबा मतमदा लैबा लैना लोतना लैबा यादबगुमना मागी कल्लबा लैतंगाइदो थिंगाइदना सालकपदो कल्लबा लैतंगाइदो थिंगाइदना सालकपदो मदुगुमना खोइगी ममांगी अरिबा फजख्रबा सनबी साबियत्यादो मदुबसु नोम नत्रगना नोमदि सुंसोय सोयदना थोरखिगनी साफुंलखिगनी हाइबदुबनेबको मसिदैदा कविजना हाइनिंगजे नेक्स्ट
Manipur gi sing amasung tamda lairiba mising Manipur gi sing amasung tamda lairiba mising sigi marakta lainarapa mari asidi ngasi ngarang tagi wafam natre yelhongaidagi lairaklaba mari ne Amaromda hairaga su masidi Manipur hairiba lamdam asida sing amasung tam haina hiak laikiba numetudagi hauna adum lainaraklaba mari ne ko haibadi Manipur saida ngasi simi tami sing tam haidana lairiba je ngasi ngarang ta dagi lairakpa nate ko khoigi isili nauni I mari ni tana thana ba yaroi mari ni haibadabani ko mana hairi je Aduga hai kriba lamdam ani asi haujik miron kayada su amaga tana thana ba lairaktra ba aduga matung da su kaina ba iya yadana asum laihuraga ba lamdam ne ba gyantai ko simi ga tami ga je mama ngai dagi hauna dagi stam khoi gi tana thana ba yadana laire hauji su lairi adagi tungi hayang tungi sarol suron khudi makto madaida sodam tana thana ba yadana dum lai hawra ga da ngakta ne ba khoi gi singmi ga tami ga gi lainari ba mari je amarom dadi masi mitai ahallaman gi paurauda kai mapal napi mapal kai na tang haina ba adugomna sing tam ani asi sing na su tam gi matiang lau tamna su sing gi matiang lau khut woyat ani na tawbagum lainarak labana ba ganda ko haibadi singmi ga tami ga ja thadok na ba yadana lainaraga da ba mari ne haibani ko hana dagi hauna ju thadok na ba yadana tana ba yadana laira ba mari ni hauji su lairi tungda su tana thana ba yadana lairaga da ba mari ne ba ko khoge khut ya ko khut wai khakdana tawba yade ye khakdana tawba yade khoyat ani sanga ga thabak se tawmi ne dana ko aduma to dana singmi ga tami ga je tana thana ba yaroi da ba mari ne ba ngasi lairi ba mari hana dagi hauna laira ba mari amadi tungda ju tana thana ba yadana laira ga da ba mari ne ba singmi ga tami ga je haibadi khoi gi kanwaje kaije lairagadi khoi gi napi phan ba sang bangam de dana ko kai layana napi phan ba sang bangam de aduduni ko kai je lairagadi napi phan ba misina napi phan ba sang bangam de ba kai layana jantabra adagi amusu napi do song baduna ne ba mu kai na mu sang ga lairi japun ko pham da di kai do lairagadi mina kai lare na pha ga do ni hato ga do ne tana ga do ne bana tra aduna napi do song bana marmoiduna kai duna sangja pham woidana haibadi sangja pham lauraga lairi ne aba khoi kaiduna adagi amuksu kaido laibaki amu napi du su amu phan ba muk sang bangam jibane aba ko khoi taibam loi bana aduna kaigi mapa napi na tang napi gi mapan kai na tang hari je ani mak to amata tana thana ba ya da ba to adu bani ko stai da hari je adu gumna singmi ga tami ga jo tana thana ba ya roi da ba mari ne ba amana amagi thadok na ba ya roi da ba next masigi matang da kana gumba singmi natraga tami amana asumna khanbiba yai madudi laifam gi matung ina lainazaba mari asi amuk yamna samna mari dumakti ko wairamdre singmi tami aikhoi asigi laifam tinarubagi wafam ta nalamdri isu tinara miyaba gantai ko adagi khoi singmi ga tami ga je amutang ga page masigi matang da kana gumba singmi natraga tami amana asumna khanbi ba yai adudi laifam gi matung ina lainazaba mari adu yamna samba mari dumakti Wairamdre singmi tami aikhoi asidi laifam tinarubagi wafam ta nalamdri isu tinarami ba ko haibadi khoi gi mioi ba je naknana lainarubagi naknana tinaruba naknana laiminarubadagi naknana
loinarubadagi nungsinarapa tinarapa kaya amsu laibako aduna khoigi singmiga tamiga je matam amatada puna laiminarambadagi hawjul nakna laiminabadagi nungsiba tana thanaba yadraba mari oigadabani sikhaktasu nateyabako khoigi i mari su tinaramiaba ko khoigi i je singmiga tamiga je aduna habdi matam supagi oina tana thanaba yaraktraba yararoidaba ko aduni haibadugani ko stage da ka bijina haibije next ahallamana hainaramba wa liraba wari amadi iduna namthiramba ko okay amutanga haibije ahallamana hainaramba wa liraba wari amadi iduna thambiramba lairi kayana masigi sakhi oiriyaba ko habadi khogi singmi tamije isilinauni I marijo amatani habaje gandabra kanana sakhi oirige harba taragadi ahallamana hainaramba wa liraba wari amadi iduna thambiramba lairi kaya asina sakhi oiriyaba makhoina asumna hairami Krista gisu mamang nongda lairian pakhang bana pankhiba matam adu gisu sahi sa kayagi mamang da sakpa sarang laisang thiam khaba nganba asina chingba tongan ba kangluki ningthau kayana laibak asida pankhi Krishna poting gi mamang da karam ba ningthau sing pankhiba ge haiba taragadi si haigadoni ko Krishna poting gi mamang da nongda lairian pakhang bana pankhiba matam ko adugi su sahi sa kayagi mamangda sakpa sarang laisang thiam khaba nganba ko asina chingba toan ba kaw kin thau kaya ama pangi na haigadaiba sakpa khunda khuntho kouba lairik aduda haibadi pakhang bana moirangdagi lan haurakduna khaba nongsian baga lan sokna bada khaba nongsian basi yamna sathina maithiba phangthi aduga madugi phalna khabagi leiba asi kang khong chaiduna amuk toina pungkai kai khi amutanga haige ko sakpa khunda khuntho kouba lairi aduda haibadi pakhang bana moirangdagi lan haurakuna khaba nongsian baga lan sokna bada khaba nongsian basi yamna sathina maithiba phangki aduga madugi phalna khabagi laibak asi kang khong saiduna amuk toina pungkai kai khi maduna maramoiduna khaba kharana kabui nungnang oikre kharana tangkhul oikre kharana mahau luamtai oikre kharana angomda sangkre aduga khara amana amu nongda lairian pakhang bada sangjakhi gyantare ko hairiba khabagi kanglup singje masijina kaitharaga karamba kanglup singda sangkhige haiba taraga di silakadoni ko maduna maram oiduna khaba kharana kabui nungnang oikre ko khaba jingjina wongi ba magi ja singdoni ko kharana kabui nungnang oikre kharana tangkhul oikre kharana mahau lontang oikre kharana angomda changjakre aduga khara amana amu nongda lairian pakhang bada changjakhi yabako gyantare ko khabaga nongda lairian pakhang baga lan sokna ba matamda nongda lairian pakhang bana ngambadagi khabagi bioi kaunglup singdo kana da changkhi bage yana hangakpa taragadi masi khunggadoiba matau asumna khabagi leiba kaiduna kang khong sairaba matam aduda khaba haina khangnaba mi kangluptuna pungkai kairakuna singtamda lairamba tongan ba sagaida temki haibasi lairi asina siangna uliyabako khaba hariba kanglupsina kairaga tongan ba kanglup sidaida tinjan kraga sada mongdana dana
oirakibado madubani ko aduna khoigi Manipurda khundariba singmi tami khudimak singje amatani isil inauni tana thanaba yaroidaba I marini haibadubani ko sidaida kabijna ulaije isam sambida aduga leithak leikharon pudil amadi laisang thiam luan amuk sarang laisang thiamgi mabudau ningthau yumthang bagi mayamba lengkeng sangna singda kaduna singmi oikhi hairi aduga amuksu atopa wari amada amulai aduga leithak leikharwal koba lairik sigi matung inani ko muksida laije leithak leikharwal koba lairik sigi matung ina pudil amadi laisang thiam lol amuk sarang laisang thiamgi mabudau ningthau yumthang bagi mayamba lengkeng sangna singda kaduna singmi waikhi hairiaba ko adumatuna khoi tamije haibadi tamda leramba ningthawjini ko ningthawjina singda karaga singmi wongi bagi wari jini ko magi tongan ba singmi ga tami ga isilinauni haibadugi mari relation dubuni ko staida mana distinct oina ulaije masida haikriba lengkeng sang asina waikriba singmi asi karamba singmino haibagi matangda moirang ningthawrol lambubana kabuini haina yamnamak siangna amuk takliyaba ko haibadi khoigi lengkeng sangje haiba lengkeng sangje hai mana won khiba ko maju tamda lerambadagi singda karaga singmi wongeneba ko hairiba lengkeng sangje masijina tamda lerambadagi singda kadna singmi wongre mana singda walaga singmi wongi baje karamba singmi kanglup no haibada ju khoigi kabui hairiba singmi kanglup sineba ko masiju apna mayak siangna takliyaba ko mayak siangna tali aduga haujiki Manipurgi awang thangba sarukta lairiba singmigi manungda maugi su makhoigi pari purigi matang asiga su sanaba yamna su nungai khraba wari khara layaba ko aduga haujiki Manipurgi awang thangba sarukta karamba singmina khundage haragadi mau ni kona tra senapati asomda laise hariba mau gisu makhoigi pari purigi matang asiga su sanaba yamna su nungai khraba wari khara layaba ko amu yangsi moigi wari gi matang dana kari haide yangbado singi wari haiba lairi aduna takli madudi mau hairiba kanglup asigi haurak phamdi lainung daginayana ko hairiba singi wari haiba lairi adugi matungina mau hairiba kanglup asigi haurafam kadai dagino haiba taragadi lainung daginiana khungadoiba tentare ko adagi amukso haiba yai mau hairiba kanglup asigi haurafam di lainung dagini hairiba se kanagi matengna iramge haiga taragadi singi wari haiba lairi adugi matung inaniana haiga doini ko next last sentence ta yangje makhoina lainung dagi thorakpada ko makhoina lainungdagi thorakpada monu satu amasung arakha haina kauba masin manau ahum thokminarakhi jantare ko amuktang hana haja ko khoyi hauji khoyi Manipur gi awang thangba kanglupta leiriba mau hairiba kanglupse karidagi haurakibano haiba taragadi khoina lainungdagi thorakhibani ana longnare natra lainungdagi thorakhibide kana thorakhigian haiba taragadi monu satu amasu arakha haina ko masin mana boy humje lainungdagi thorakhibani haina longnai ko next yangji haiba boy humje ko masin mana ohumjini ko lainungdagi thoramina khiyana laurise ahum adugi manungda monuna mawoiduna makhiangda gi halhaure aduga arakha hairiba asina mitai waikiduna makhiangda gi kha pangna satuna pankhi hairi wari asina su mitai ga mawga gi haurakpham tinakhi amadi masin manauni I amata wainarami haibasi amu uliyabako amuktang ga hairake ko haibadi masin manau ahum natra lainungdagi masin manau ahum thore ahum adugi manungda monuna mau oiduna makhiangdagi halhaureba
Kendai ko masin mana ahum dugi manung da khoi masin mana ahan monu je kendai ko masin mana ahan ni ko sai dele je monu satu amasung araka hari je seida masin mana lainung dagi thorai ba masin mana ahum monu hari ba masin mana ahan je masi jina ne khoi gi ma wanduna makhiang dagi ne hal haure ba kendai ko makhiang dagi hal haura ga khoi gi mau sai da khunda lai ta dan lai ra ga ne ba ngasi mau na lai je kendai ko ahum adugi manungda monuna ma waduna makhiang dagi halaure aduga araka hariba asina mitai won khiduna makhiang dagi kha phangna satuna pan khi hairiba ko kendai ko araka asna mitai won khiba wari asina su mitai ga mauga gi haurapham dinakhi amadi masin manawni I amatani hairami haibasi aduma uliyaba ko okay thanks all of you thanks ngasi video loisalaje matang class ta mu unaraje